ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯌꯥꯝꯗ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯃꯔꯝꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯑꯣꯏꯕꯅꯤꯅ ꯍꯥꯞꯆꯗ꯭ꯔꯦ स्कूल हौजिक हौजिकसु छात्र छात्री कया तमलिबा स्कूल अमनि हारिबा स्कूल हौजिक हौजिक अदुमक तमनबा बुट थोकपा मफम अमा ओइरी अदुबु स्कूल अदुदा तमलिबा अंगांग सिंगदा ngasi फावबा असोक अपन पीबा सीबा नाबती अमुक्ता पीद्री अदुक मखोय लेरी हाइबदु खंगहनबा खक्तनी फरे मयाम स्कूल अदुदा तौरिबा अदु करिनो हाइबदो वारी असिदगी खरतंग ओरबसु खंमिनरसी अदुगा मयामने स्कूल अदुगी ममिंग मथा खंगबा सिंगनबा लेरगसु कमेंदा थंबिरमगनु हाइजरी मदुना ममांग थक्तसु खुदोंग सादबा कया मायोकनबा लैख्रे फरे अदुदी मयाम वारी असि हौजरगी नुमितु 2020 की फेब्रुवारी की डेट 23 नि नुमित अदुदा आइना ममांगदा हाइजरीबा तमनबा स्कूल अदुदा बोर्डिंग द लैगदबा छात्र अमा लाखी छात्र अदुगी ममिंगसी पनबीगनु हाइरकपना मरम ओइरगा पंजद्री अदुबु ताबदा नुंगाइननबा शंकर हाइना थोनजरी छात्र अदुना स्कूल तमना मागी ममा अमदी मसीगा पुना स्कूल अदुदा लाक्लगा माना लैगदबा का अदुदा संगई मतमदु नुमिदांग वाइरमगी पुंग अहुम हेलबनी मसीदगी शंकरदु बोर्डिंग अदुदा थमलमलबा मतुंग मागी मसी अमदी ममाना फजन लैरो हाइरमलगा अदुमक चटख्रे स्कूल अदुगी अकोइबदु उवा मरांग काइन हौई अमदी लाइसेंस अमसु लै स्कूल अदुगी फुल डिटेल असि हापसद्री मरमदी मदु हापलबदी इराइ लाइना खंगलगदबा मरमना हापसद्री आइगे चैनल असिदा हाइरिबा स्कूल असिदा थोखिबा अकीबा थौदोक कयागी वारिसु ममांग थक्ता पाथोक चख्रबनी ngasisu amuk स्कूल असिदा थोखिबा थौदोक असि अमुक पुजरकपनी नुमिदांगी मतमदा शंकर अमदी मागी ममानबा सिंग पुना लाइरिक पारी स्कूल अदुदा तंबा छात्री सिंगदगी छात्र मसिंगना यामना यामदी अदुना का अमदा छात्र सिंगदो पुलप लैखी आसुमना शंकर होइकी कांगपुना लाइरिक पादुना लैरिबदु नुमिदांगी पुंग निपान हेलबनी मतमदुदा लाइरिक पारिबा ममानबा सिंगदी लाइरिक पानिंगलक्तदुना कारण ngangnaba haurai करिनो असम थिंगलो सिफावबा तमनरक्तिबसिबो कई युरजनो वादु ताबदा शंकरना ए असेंबगिसु तमनब्रो हाइसे मदुदा ममानबा अमना तमने युंगो ngasiदी नंग लाक्पिरा कइलो खंगदे तमनखिद्रे मदुदा शंकरना ओ आइदी सुमनगी वारी खक्तराइबो असेंबगिसु तमनबोय इसीना हाइने खरा तौबनी मिदी सोक्तबनी हाइदना अदु कमाय कमाय तौगे हेरा बुट तमनबबु कमाय कमाय तौगे बु कइनो तौर खंगनी आसी हारगा मयाम तो तुमिन अमुक लै तंजा अदुदा नुपी सिंगना लैरिबा का अदुदा मी अमा लाक्पदौना खोंथांगी मखोल तारई मदुदा मयामना लाए हाइदुना तुमिन लैनै तंजा अदुदा नुपा सिंगी कागी वांगबदगी स्कूल अदुगी वार्डन अदुना नुपा खै तुमबो 13 फाव पागदबनी हारगा वार्डन अदुगी वादु ताबता मयामना थोंग तो हांग अदुगा तुमजिये सार अखोइसु पारिये हाइदुना खुमी मसिदगी वार्डन अदुना चंगलअगा छात्र सिंग तो कोयेंग जेंगलमगा ए शंकर नंगसु ngasiदगी लेरब्रो हाइना हंगलई मदुदा शंकरना होय सार हाइना खुमी मदुगी मतुंग वार्डन अदुना फरे पारो प्रॉब्लम अमा हेक थोकपगा आइमोदा हाइरुको आसी हाइरमलगा वार्डन अदो थोखरे मदुदगी नुपी सिंगी कारोमदा अमुक चेक चक्रे मदुदा शंकरना असिरो नोइना हजिक तमनरे हाइदो आसी हाइदुना करेमनरगा नुई मदुदा मयामना नु खितंग गारे नसम जुंगदबा आसी हाइरगा मयामदो तुमिन लाइरिक पाखरे मतांग असिदा शंकरना वाफम अमा फोंदोरई होय सुमी नुमित तुमदी आई कैसु खल्लुदी अखोइना चिंगनरंबा मखोल अदुसु अखोइगे वार्डन ओइरंबदगी आईडी स्कूल अदुदा बुट लै हाइबसे सुंथा थाजखिदी अदुबु नुमितुगी नोंगानबदगी आई स्वाई लाउबा हरखी आसुमना शंकरना हाइबिरई महाना स्वाई लाउखिबदु करिनो हाइबदो मयाम खंमिनसी नुमिदांग अदुबा हौखरे लाइबक फबना करिसु तौरखिद्रे मदुगी मतुंग मखोइसु अदुमक तुमनरी
ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯥꯒꯤ ꯕ꯭ꯔꯁ ꯇꯧꯅꯅꯕ ꯇꯦꯡꯀꯤꯔꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯁꯪꯀꯔꯅ ꯕ꯭ꯔꯁ ꯑꯗꯨ ꯍꯤꯗꯥꯛ ꯇꯩꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛꯇ ꯆꯥꯜꯂꯤꯕ ꯐꯗꯤꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯇꯦꯡꯀꯤꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯕ꯭ꯔꯁ ꯇꯧꯏ ꯑꯗꯨꯕꯨ ꯁꯪꯀꯔꯅ ꯍꯧꯖꯤꯛꯇ ꯊꯝꯈꯤꯕ ꯐꯗꯤ ꯑꯗꯣ ꯇꯦꯡꯀꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯊꯥꯔꯛꯈꯤ ꯃꯗꯨꯗ ꯁꯪꯀꯔꯗꯨ ꯃꯊꯛꯂꯣꯝꯗ ꯐꯠ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯐꯖꯅ ꯊꯅꯝꯕ ꯐꯗꯤꯗꯨꯕꯨ ꯀꯅꯥꯅ ꯊꯥꯗꯔꯤꯕꯖꯥꯠꯅꯣ ꯑꯁꯤ ꯈꯜꯂꯒ ꯐꯗꯤ ꯑꯗꯣ ꯈꯨꯟꯒꯠꯂꯒ ꯕ꯭ꯔꯁ ꯇꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯃꯗꯨꯗ ꯁꯪꯀꯔꯅ ꯃꯥꯒꯤ ꯐꯗꯤ ꯇꯦꯡꯀꯤ ꯃꯊꯛꯇ ꯊꯅꯝꯃꯒ ꯃꯈꯥꯗ ꯇꯥꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯂꯤꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯁꯪꯀꯔꯅ ꯃꯥꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯔ ꯇꯧꯕꯅꯦ ꯄꯥꯔꯇꯤꯟ ꯊꯝꯕꯒꯁꯦ ꯊꯣꯛ ꯍꯦꯛꯇ ꯀꯥꯎꯊꯔꯛꯄꯅꯦ ꯀꯦꯔꯦꯠ ꯌꯥꯝ ꯍꯩꯕꯅꯤꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯪꯀꯔꯗꯣ ꯋꯥꯈꯜꯗ ꯑꯀꯤꯕ ꯐꯥꯎꯔꯝꯕꯗꯣ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯁꯪꯀꯔꯅ ꯊꯦꯡꯅꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯆꯒꯨꯝ ꯁꯦꯡꯕ ꯇꯟꯅꯕ ꯃꯇꯥꯡꯅꯤ ꯃꯈꯣꯏꯅ ꯈꯨꯠ ꯍꯥꯝꯖꯤꯟꯕꯒꯤ ꯈꯨꯠꯆꯨꯝꯁꯤꯡꯁꯨ ꯏꯁꯤꯡ ꯌꯥꯝꯅ ꯌꯥꯎꯏ ꯃꯗꯨꯗ ꯁꯪꯀꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯗꯥꯏ ꯆꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯛꯄꯗ ꯄꯤꯖꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈꯥꯛ ꯆꯒꯨꯝ ꯄꯨꯝꯅꯃꯛ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯀꯥꯆꯤꯟꯗ ꯂꯩꯕ ꯑꯆꯧꯕ ꯂꯩꯀ꯭ꯔꯛ ꯑꯃꯗ ꯄꯨꯂꯞ ꯍꯩꯖꯤꯟꯈꯤ ꯑꯉꯛꯄꯅꯤ ꯑꯗꯨꯛ ꯆꯥꯝꯂꯕ ꯈꯨꯠ ꯁꯥ ꯍꯥꯝꯕꯒꯤ ꯈꯨꯠꯆꯨꯝ ꯃꯌꯥꯝꯗꯣ ꯍꯩꯖꯤꯟꯕꯗ ꯁꯨꯡꯊꯟ ꯊꯜꯂꯛꯇꯦ ꯃꯁꯤꯗꯒꯤ ꯆꯒꯨꯝꯁꯤꯡ ꯑꯗꯨꯁꯨ ꯁꯨꯝꯖꯤꯠꯅ ꯇꯧꯔꯒ ꯂꯩꯀ꯭ꯔꯛ ꯑꯗꯨꯗ ꯄꯨꯂꯞ ꯁꯤꯠꯆꯤꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯗ ꯈꯪꯍꯟꯕ ꯅꯠꯇꯦ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯆꯠꯈꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯆꯤꯊꯍꯧꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤ 10 ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ 10 ꯊꯥꯒꯗꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯉꯥꯛꯇꯃꯛ ꯊꯝꯃꯤ ꯑꯇꯣꯞꯄ ꯀ꯭ꯂꯥꯁꯀꯤ ꯑꯃꯠꯇ ꯊꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯩ ꯍꯧꯔꯦ ꯍꯥꯏꯕꯗꯨꯅꯤ ꯉꯔꯥꯡ ꯈꯔ ꯀꯔꯦꯝꯅꯔꯨꯕꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯋꯥꯡꯂꯣꯝꯗ ꯍꯣꯜ ꯂꯩ ꯍꯣꯜ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯔꯕꯁꯨ ꯎꯈꯥ ꯋꯥꯈꯥ ꯑꯣꯏꯅ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯃꯝꯂꯤ ꯇꯧꯏ ꯍꯦꯛ ꯆꯪꯕꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ ꯍꯣꯜ ꯑꯗꯨꯗꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯤ ꯂꯩꯕ ꯉꯝꯗꯦ ꯃꯤ ꯈꯔ ꯌꯥꯝꯂꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯗꯅ ꯑꯃꯈꯛ ꯑꯅꯤꯈꯛ ꯐꯝꯂꯨꯔꯕꯗꯤ ꯑꯀꯤꯕ ꯁꯥꯍꯨꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯅꯨꯃꯤꯠꯇꯨꯁꯨ ꯁꯪꯀꯔꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯅ ꯍꯣꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯂꯥꯛꯏ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯄꯥꯅꯔꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯀꯣꯛ ꯊꯣꯛꯇꯦ ꯄꯥꯛꯂꯥꯡꯗ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯪꯀꯔꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯄꯨꯟꯅ ꯍꯣꯜ ꯑꯗꯨꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯣꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯅꯤ ꯀꯣꯟꯅꯊꯪꯗ ꯈꯪꯂꯛꯄꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠꯇꯨꯗꯤ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯈꯪꯗꯕꯅꯤꯅ ꯍꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯆꯤꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯈꯣꯏꯁꯨ ꯍꯣꯜ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯍꯣꯜ ꯑꯗꯣ ꯄꯨꯡꯃꯝ ꯃꯝꯂꯤꯕꯅꯤ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯁꯪꯀꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯈꯛꯇꯅꯤ ꯖꯒꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯦꯝ ꯊꯥꯟꯕꯅꯤꯅ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯦꯝꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯍꯣꯜ ꯑꯗꯨꯃ ꯊꯨꯡꯅꯅꯕ ꯉꯥꯟꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯖ ꯁꯥꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯑꯃꯗꯤ ꯗꯨꯡ ꯂꯤꯄꯠ ꯆꯠꯄꯒꯤ ꯁꯥꯍꯨꯝꯁꯨ ꯐꯪꯈꯤ ꯃꯗꯨꯗ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯤꯔꯛꯂꯗꯨꯅ ꯍꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯍꯣꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯥꯟꯁꯤꯡ ꯑꯗꯣ ꯒ꯭ꯔꯛ ꯆꯤꯡꯂꯛꯏ ꯃꯗꯨꯗ ꯁꯪꯀꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯦꯝ ꯑꯗꯨ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯝꯗꯨ ꯃꯃꯥꯏꯗ ꯊꯥꯗꯔꯒ ꯕꯦꯟꯁꯀꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯁꯪꯀꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯤꯗꯨꯅ ꯀꯟꯅ लाउरगा होल अदुदगी सेंथोखरी ममानबा अदुगी मतौ अदुदा शंकरसु कीदुना ममानबा अदुगी मतुंग इंदुना चिनखी मखोइना होल अदुदगी हेक चेंथोरकपदा होल अदुदा लेरिबा फान्सिंग अदो अमगा लंखाइनबगी अहोबा मखोल ताखी अदुना अमुके हेना कीखिदुना तुंगदा हन्ना जिंगलमदना शंकर अमदी ममानबदो
ꯆꯦꯜꯂꯛꯏ ꯁꯪꯀꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯪꯀꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯥꯅ ꯎꯈꯤꯕ ꯑꯗꯣ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗꯇ ꯁꯪꯀꯔꯁꯨ ꯀꯔꯤꯒꯤꯗꯃꯛ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ ꯃꯁꯤꯗꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯐꯔꯦ ꯃꯇꯨꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯣꯜꯗ ꯆꯪꯉꯨꯅꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯍꯪꯗ ꯍꯪꯂꯛꯏ ꯃꯗꯨꯗ ꯁꯪꯀꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯪꯂꯛꯑꯅꯨ ꯅꯣꯏꯁꯨ ꯈꯪꯅꯤꯡꯂꯕꯗꯤ ꯍꯣꯜꯗ ꯆꯪꯉꯨꯆꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯌꯥ ꯂꯥꯡꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯅꯨꯄꯥꯗ ꯈꯛꯇꯪ ꯇꯝꯅꯕ꯭ꯔꯥ ꯅꯨꯄꯤꯗꯗꯤ ꯇꯝꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯅꯨꯄꯤꯗꯁꯨ ꯇꯝꯅꯔꯤꯕ ꯑꯁꯤꯗꯤ ꯅꯨꯄꯤꯗꯅ ꯈꯔ ꯍꯦꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 29ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯤ ꯈꯔ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯏ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯈꯣꯏ 4-5ꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯊꯣꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯏ ꯍꯥꯏꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯂꯥꯏꯔꯝꯅꯤ ꯑꯁꯨꯝꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯄꯗ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯤꯔ ꯍꯨꯏꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯂꯣꯏꯕ ꯑꯣꯛꯂ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯐꯨꯒꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯁꯟ ꯁꯥꯔꯒ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯏꯂꯦꯠ ꯆꯠꯄꯗ ꯂꯐꯨ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯆꯠꯍꯧꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯗ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯈꯔꯒ ꯄꯨꯟꯅ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯋꯥꯔꯗꯦꯟꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯍꯥꯏꯅꯔꯒ ꯂꯩꯕꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯚꯨꯠꯀꯤ ꯚꯨꯠ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯕꯔꯣ ꯍꯥꯏꯗꯨꯅ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯈꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯅꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥꯔꯣꯝꯒꯤ ꯀꯥꯗ ꯅꯨꯄꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕꯗꯧꯅ ꯇꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯐꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯍꯧꯒꯠꯂꯛꯄ ꯑꯃꯗꯤ ꯊꯨꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯅꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯐꯥꯛꯂꯝꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯈꯤꯕꯒ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯃꯤꯅ ꯆꯠꯄꯒꯤ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯜ ꯇꯥꯖꯔꯕꯁꯨ ꯖꯤꯡꯒꯁꯤꯡ ꯑꯗꯨꯗꯗꯤ ꯀꯨꯠꯊꯕ ꯀꯣꯟꯊꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯤꯕꯗꯨ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯁꯤꯡꯗꯨ ꯐꯩꯖꯨꯞ ꯀꯨꯞꯁꯤꯟꯅꯗꯨꯅ ꯂꯩꯅꯈꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯛ ꯆꯠꯂꯝꯕ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯗꯦ ꯍꯥꯏꯅ ꯈꯨꯝꯅꯈꯤ ꯃꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯇꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯍꯣꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦ ꯕꯣꯏꯗ ꯏꯔꯒ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯁꯥꯇ꯭ꯔꯤ ꯑꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯗꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯐꯝꯂꯝꯕꯗꯒꯤ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯐꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯜꯂꯒ ꯀꯅꯥꯅꯣ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ
ꯍꯧꯖꯤꯛꯀꯤꯗ ꯕꯨꯠꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯍꯣꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛ ꯃꯁꯤꯗꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯅ ꯀꯩꯗꯧꯔꯛꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯂꯥꯡꯂꯦꯟꯅ ꯕꯨꯠ ꯆꯠꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯆꯦꯟꯅꯔꯛꯄꯅꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡꯅ ꯂꯥꯡꯂꯦꯟꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯂꯥꯡꯂꯦꯟ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯑꯩꯒ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯕꯨꯠ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯠꯈꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯎꯗꯦ ꯑꯗꯨꯒ ꯆꯠꯈꯤꯕꯒꯤ ꯈꯨꯗꯝꯁꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡ ꯇꯥꯕꯒꯤ ꯅꯣꯡꯒ ꯃꯪꯕꯒ ꯍꯣꯜ ꯑꯗꯨꯅꯒ ꯃꯁꯥꯒꯤ ꯈꯔꯒ ꯃꯝꯕꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯈꯤꯕꯅꯤ ꯑꯗꯨꯅ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯥꯟꯅꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯤ ꯍꯣꯜ ꯑꯗꯨꯗ ꯁꯨꯡꯆꯪ ꯆꯪꯈꯤꯗ꯭ꯔꯦ ꯃꯔꯛꯁꯤꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯤꯕꯤꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯁꯪꯀꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯍꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯀꯅꯥ ꯑꯃꯠꯇ ꯅꯥꯏꯇꯣꯝ ꯆꯪꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯁꯤꯕ ꯅꯥꯕꯗꯤ ꯄꯤꯔꯛꯂꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯝꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯆꯪꯂꯨꯕ ꯃꯤ ꯑꯗꯨ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯡꯅꯔꯕꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯈꯛꯇꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯃꯃꯥꯡꯗ ꯇꯦꯟ ꯊꯥꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥ ꯀꯥꯔꯒ ꯇꯥꯈꯤ ꯑꯗꯨꯒ ꯑꯣꯏꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛ ꯐꯤꯂꯝꯗꯒꯤ ꯀꯣꯄꯤ ꯇꯧꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯀꯔꯦꯝꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯊꯣꯛꯂꯔꯤ ꯃꯇꯝꯁꯤꯗ ꯈꯜꯂꯛꯏ ꯃꯁꯤꯗꯤ ꯐꯤꯂꯝꯒꯤ ꯀꯣꯄꯤ ꯅꯠꯇꯦ ꯐꯤꯂꯝꯅ ꯇꯥꯏꯕꯪꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯣꯄꯤ ꯇꯧꯗꯨꯅ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯑꯁꯤ ꯌꯧꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯊꯦꯡꯅꯗ꯭ꯔꯤꯕꯒꯤꯅꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯉꯥꯎꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯪꯀꯔꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯒꯁꯨ ꯂꯤꯕꯤꯔꯛꯏ ꯃꯇꯝꯗꯨ ꯑꯦꯄ꯭ꯔꯤꯜ ꯊꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯕꯣꯔꯗꯤꯡꯒꯤ ꯕꯦꯂꯦꯟꯇꯥꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯨꯁꯤ ꯍꯥꯏꯅꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯞ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯀꯥꯗ ꯆꯪꯅꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟ ꯅꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯣꯔꯛꯑꯣ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯆꯪꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯂꯥꯏꯁꯪ ꯂꯩꯕ ꯑꯗꯣꯝꯗ ꯃꯤ ꯈꯔ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯂꯦꯞꯄꯗꯧꯅ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩ ꯀꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯛ ꯆꯥꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯏꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯇꯥꯟꯅꯔꯛꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯦꯔꯣ ꯁꯥꯔꯗꯤ ꯑꯗꯨꯅꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯎ ꯀꯤꯕꯗꯨ ꯈꯔ ꯐꯅꯅꯕ ꯑꯁꯤ ꯍꯥꯏꯔꯛꯂꯒ ꯃꯈꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯈꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯇꯝꯅꯔꯛꯄꯗꯨꯅ ꯀꯔꯤꯅೋ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯀꯌꯥ ꯊꯣꯏꯅꯗꯤ ꯐꯥꯎꯗ꯭ꯔꯤ ꯑꯗꯨꯕु ꯏꯇꯣꯝꯇ ꯅꯨꯃꯤꯗꯥꯡ ꯂꯩꯕꯗꯤ ꯀꯤꯅꯩ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤꯅ ꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯂꯤꯕꯅꯤ ꯇꯥꯕꯗꯕꯨꯗꯤ ꯅꯣꯛꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ
ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯕꯨꯠ ꯊꯦꯡꯅꯕ ꯑꯃꯗꯤ ꯕꯨꯠꯀꯤ ꯁꯥꯎꯍꯨꯝ ꯐꯪꯕ ꯊꯦꯡꯅꯕ ꯃꯤ ꯌꯥꯎꯕꯤꯔꯝꯂꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯣꯏꯗꯅ ꯊꯥꯖꯕꯤꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯨꯠ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯒꯅꯤ ꯑꯃꯗꯤ ꯏꯁꯥ ꯁꯣꯟꯊꯒꯅꯤ, ꯖꯤꯡ ꯖꯤꯡ ꯀꯥꯔꯒ ꯍꯨꯃꯥꯡ ꯀꯥꯡꯕꯅꯤ, ꯃꯁꯤꯃꯗꯤ ꯁꯣꯏꯗꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯄꯤꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯂꯩꯖꯕ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯋꯥꯡꯄꯨꯔꯦꯜ ꯇꯣꯡꯕ, ꯏꯄꯨꯗꯧ ꯊꯥꯡꯖꯤꯡ ꯁꯥꯗꯣꯡꯕ, ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯁꯥꯗꯣꯡꯕ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯊꯤꯅꯔꯛꯇꯨꯅ ꯃꯨꯛꯅꯕ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯕ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯕ ꯀꯌꯥ ꯇꯧꯕ ꯂꯩ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯃꯗꯤ ꯍꯥꯞꯆꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯗ꯭ꯔꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯁꯣꯝꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀ꯭ꯂꯥꯁ 10 ꯊꯥꯈꯤꯕ ꯁꯪꯀꯔꯅ ꯃꯌꯥꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯤꯕꯤꯔꯛꯏ꯫ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯊꯦꯡꯅꯗꯦ, ꯕꯨꯠ ꯂꯩꯇꯦ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯒ꯭ꯔꯍꯁꯤꯡ ꯑꯃꯗꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯤꯡ ꯑꯁꯤ ꯚꯤꯗꯤꯑꯣꯗ, ꯐꯣꯇꯣꯗ ꯈꯛꯇꯪ ꯎꯕꯅꯤ, ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯕ ꯅꯠꯇꯦ, ꯃꯁꯤ ꯂꯩꯇꯕ ꯄꯣꯠꯅꯤ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯨꯝꯅ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯁꯤꯁꯨ ꯚꯤꯗꯤꯑꯣꯗ, ꯐꯣꯇꯣꯗ, ꯐꯤꯂꯝꯗ ꯈꯛꯇꯪ ꯂꯩꯕꯅꯤ, ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫